everyone, welcome back to my channel. So ngasigi video sida aina tawgadorise career reading tawdoinebako. Ado career reading se kaino habido hanna mayamda haifet haijarakeba. Aikoina life ta ke haini career path ama choose tawba ngamdaba, decision lawba ngamdaba aise karamba path ta chatlagana phadoyone kaina khanbam khangdabado. Adudugi brief vision ama pidoineba ngasigi reading sinako. Ado reading se kamaina tawni habadus ai haifet haijarake mayamda sida lairiba card se gemstone card koibako sigi card singse card khudingmaki masa masagi oiba specific career path amamam yaoeba sigi career path singsidagi sijinaraga aikoina tarot card siga punna taraga ngasigi reading ase tawdoinebako aduga mayam reading se kamaina tawdoino haiba matamda aikoina nahan tarot card sijinaraga tawkhibaduga manadoinebako aikoina tarot card se fazana shuffle tawbiraga mangondagi pile ahum thokna khaidokaniba pile A pile B amadi pile C pile ahum thokna khaidoklanibako aduga khaidokliba pile singsigida makta aikoina gemstone card se shuffle taraga ahanba pile A gidamakta gemstone card ani pick tawdoineba sina pile A khanba mayamdugi karamba career ne hena chanai habado adudo hairakadoinebako aduga chapmanana aikoina muri shuffle tawredana aduga pile B gidamakta su amuk aikoina tarot card gemstone card ani khanniba hoji gemstone card che khanba loraba matungda last but not the least pile C gidamakta su aikoina shuffle taraga gemstone card ani amamu pick tawarnibako ado aiko hajik pick set tawba lori aduna mayam pile A pambibra pile B pambibra pile C pambibra habado haifet yengaga khanbiro aduga khanbiraba matungda aiko hajik reading se makha tana kamain tawni hai matamda pile A pile B pile C ko pile singsidagi aikoina tarot gemstone card singsiga mapa da ko aikoina tarot card amamam su pick tawgani ba habadi pile amamam dagi tarot card ani pick tawgani ba sigi card sina ngasagi career path se si karamba path ta changma matamda kai problem tholakpa ya habado card amamam na haiga doine ba ko ado reading se sumaina tawdoine aduna mayam pile se khanbiro aduga mayam da kenama haija hoge ngasigi reading sisu general reading ne ba ko haidi mayam apunbagi oiba reading ne ba aduna personally chanarakta basu yae ba ko aduna mayam ne hena deep oina or personal oina reading tawbiningagadi aigi Instagram gi link to ai makada description box ta hapcharonge mayamna adum changaga adum check out tawbiyo aduga igonda DM tawbiro obako ado mayam pile khanba lotion biro hojik pile A pile B pile C abdo khanbiro ngase video ase haurase So pile A khanbiba kangudugi sida laijare career path se career path karambana chanai habado mayamna dum harin reading se taraba matungda khanbiro bako pile A khanba kangbudo ado ahambada ko hojik tarot card se hana shuffle tawrase aduga tarot card se shuffle tawraga card ani pick tawgani ba haidi career path amamamgi card amamam ko asmaina pick tawraba matungda sigi career path se changma matamda kai thoklakpa yai kai orakpa yai habada sigi tarot card sina harakadoine bako hojik second gi path sigi zo ekhoi tarot card ama pick tawrase Okay, hoji ahamba reading se horse ko ahamba card sina kai har ga matamda pal e khanba mayam je se scientist sai ta scientist oiga damna te ko investigation line da leiba profession ama ekta chana gani ba sut to gani ba haidi investigation da leiba CBI bu oro police department da bu oro defense da bu oro any investigation department da leiba ma ekta chana ba adu bu sigi career path changma matamda ko affirmation or willpower khar di darkar oiba kai affirmation no ha matamda sida piri sing se ko ai yam focus oiba mi haidi thaba ma taw matamda focus tawgani adagi logical analysis tawgani thaba ama taw matamda aduga ke haini analysis tawba matungda problem thokpa khudingi solution ai thina ba hotnagani kaina ko adungamba affirmation or willpower khar darkar oiba ado sigi tarot card sigi matungina kai hari ga matamda sigi path se changapa matamda ko nangonda ahanbada horokpada abandonment kumba haidi nang friends kumba khara lapthokna rakpa gumba adagi mina nangondagi financial advantage kumba lawthokpigi bagumba nangonda haidi mangjaba gumba khadi lakpa yai sigi path se changpa matamda adubu ko na di nang financial loss mayam da recover tawba ngamba adagi phajana nangi stable oina career path to maintain taraga chatpa ngamba su piriba future da ko aduna sigi path se dum pambi balaragadi career path se pal e khanma mayam do sigi path se dum chanai aduna mayam sigi line je da dum changge haragadi phajana hotna biyo ba ko adum sida Can you career paths na ko merchant natragana entrepreneurship line hindi business isagi small business start tawbani khangde pot yon to yon jin adagi ke haini mingonda karbar to shin adai sumba business store hangbani khangde singumba si chanai ba ko kai gi chanari na ha matamde isagi money financial assets isana control tawjaba pamba adagi mi gi makha da thabak tawning da ba ko singumba mi singji gadi pal e khanba ste entrepreneurship line jam chanai ba ado sigi
ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗꯀꯣ ꯋꯤꯜ ꯄꯋꯥꯔ ꯍꯥꯟꯅ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯀꯥꯔꯠꯀꯤ ꯑꯗꯨꯃꯥꯏꯅ ꯋꯤꯜ ꯄꯋꯥꯔ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯋꯤꯜ ꯄꯋꯥꯔꯁꯤꯡꯗꯨꯗꯤ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯂꯩꯒꯅꯤ ꯑꯩꯅꯕꯨ ꯄꯥꯝꯂꯕꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔꯁꯦ ꯊꯝꯃꯒ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯣ ꯇꯦꯔꯣꯠ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯅꯤꯠꯁ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄ ꯄꯩꯁꯥꯁꯦ ꯂꯣꯏꯁꯟꯕꯀꯣ ꯀꯣꯟꯅꯒꯤ ꯀꯟꯖꯔቭ ꯇꯧꯍꯧꯗꯕ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯥꯡ ꯑꯇꯥꯒꯨꯝꯕ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯟꯅꯒꯤ ꯁꯤꯖꯤꯟꯅꯔꯛꯅꯕ ꯀꯟꯖꯔቭ ꯇꯧꯔꯒ ꯊꯝꯕ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯕꯤꯖꯤꯅꯦꯁꯁꯦ ꯁꯨꯃꯥꯏꯅ ꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯐꯖꯅ ꯍꯣꯠꯅꯕꯤꯔꯣꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯒꯤ ꯁꯦꯀꯦꯟꯒꯤ ꯔꯤꯗꯤꯡꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯔꯤꯌꯔ ꯄꯥꯠꯁꯦ ꯄꯥꯜꯂꯛꯏꯒꯦꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯆꯥꯅꯩꯅ ꯈꯟꯕꯤꯕꯗꯣ ꯑꯗꯨ ꯍꯥꯏꯗꯤ ꯈꯟꯕꯤꯔꯣꯕ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯥꯜꯂꯛꯏꯒꯤ ꯕꯥꯏ ꯁꯣ ꯒꯥꯏꯁ ꯁꯤꯅ ꯄꯥꯜꯕꯤ ꯈꯟꯕꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯀꯔꯝꯕ ꯀꯦꯔꯤꯌꯔ ꯄꯥꯠꯅ ꯆꯥꯅꯩ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕꯅ ꯆꯥꯅꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦ ꯍꯤꯂꯤꯡ ꯂꯥꯏꯟ ꯑꯃꯗꯤ ꯕꯤꯜꯗꯤꯡꯁ ꯑꯦꯟ ꯀꯟꯁꯇ꯭ꯔꯛꯁꯟꯁ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯇꯔꯣꯠ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯄꯤꯛ ꯇꯧꯔꯁꯦꯀꯣ ꯑꯗꯨꯒ ꯇꯔꯣꯠ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯔꯒ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕ ꯍꯤꯂꯤꯡ ꯂꯥꯏꯟꯁꯤꯒꯤꯗꯃꯛꯇ ꯇꯔꯣꯠ ꯀꯥꯔꯠ ꯑꯃ ꯄꯤꯛ ꯇꯧꯔꯁꯦ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯁꯨ ꯇꯔꯣꯠ ꯀꯥꯔꯠ ꯑꯃꯃꯨꯛ ꯄꯤꯛ ꯇꯧꯔꯁꯦ ꯑꯣꯀꯦ ꯁꯤꯒꯤ ꯇꯔꯣꯠ ꯀꯥꯔꯠꯁꯤꯡꯁꯤꯅꯅꯦꯀꯣ ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯥꯏꯟ ꯁꯤꯒꯤ ꯄꯥꯠꯁꯤꯡꯁꯦ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯄꯥꯜꯕꯤ ꯈꯟꯕꯤꯕ ꯀꯥꯡꯕꯨꯁꯦ ꯍꯤꯂꯤꯡ ꯂꯥꯏꯟ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯂꯥꯏꯟ ꯗꯣꯛꯇꯔ ꯅꯔꯁ ꯊꯦꯔꯥꯄꯤꯁ ꯐꯥꯔꯃꯥꯁꯤꯁ ꯌꯣꯒꯥ ꯑꯦꯅꯤ ꯍꯤꯂꯤꯡ ꯂꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯍꯦꯛꯇ ꯆꯥꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯒꯤ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯒꯤꯗꯃꯛꯇ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯥꯅꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯏꯁꯥꯗ ꯋꯤꯜ ꯄꯋꯥꯔ ꯌꯥꯎꯕ ꯍꯥꯏꯗꯤ ꯃꯤ ꯍꯤꯜ ꯇꯧꯕꯗ ꯍꯦꯜꯞ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯃꯤꯁꯤꯡꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯀꯣ ꯑꯗꯨꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔꯒꯨꯝꯕꯗꯣ ꯌꯥꯎꯕꯒꯤꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗ ꯀꯔꯤ ꯋꯤꯜ ꯄꯋꯥꯔ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯩꯁꯦ ꯃꯦꯟꯇꯦꯜꯂꯤ ꯏꯁꯥꯒꯤꯁꯨ ꯃꯦꯟꯇꯦꯜꯂꯤ ꯑꯦꯟ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯤ ꯑꯗꯒꯤ ꯍꯦꯜꯊ ꯑꯦꯟ ꯋꯦꯜꯅꯦꯁꯀꯤ ꯃꯔꯝꯗ ꯑꯅꯧꯕ ꯃꯌꯥꯝ ꯊꯤꯖꯟꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔꯁꯦ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯌꯥꯎꯁꯨ ꯌꯥꯎꯕꯒꯤꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯀꯩ ꯍꯥꯏꯔꯤꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯥꯠꯁꯦ ꯆꯪꯕ ꯃꯇꯝꯗ ꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯦꯟꯁꯥꯏꯇꯤꯒꯨꯝꯕ ꯋꯥꯔꯤꯒꯨꯝꯕ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯪꯉꯤꯕ ꯄꯥꯠꯁꯤꯕꯨ ꯆꯨꯝꯃꯤꯕꯅꯦ ꯀꯥꯏꯅ ꯈꯟꯕ ꯁꯤꯒꯨꯝꯕꯁꯦ ꯐꯥꯎꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯌꯥꯝꯁꯦ ꯀ꯭ꯂꯤꯌꯥꯔ ꯇꯧꯔꯒ ꯏꯁꯥꯅ ꯂꯥꯏꯟꯁꯤꯗ ꯐꯖꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯍꯣꯠꯅꯕꯤꯔꯒꯗꯤꯅꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯕ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯣꯏꯕ ꯂꯥꯏꯟ ꯑꯃ ꯑꯣꯏꯕ ꯌꯥꯏꯑꯕ ꯄꯥꯜꯕꯤ ꯈꯟꯕꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯁꯦꯀꯦꯟꯒꯤ ꯀꯦꯔꯤꯌꯔ ꯄꯥꯠꯁꯤꯅꯅꯦ ꯕꯤꯜꯗꯤꯡꯁ ꯑꯣꯔ ꯀꯟꯁꯇ꯭ꯔꯛꯁꯟꯁ ꯅꯠꯇ꯭ꯔꯒꯅ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯟ ꯀꯣ ꯑꯗꯒꯤ ꯏꯟꯖꯤꯅꯤꯌꯔꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯃ ꯍꯦꯛꯇ ꯁꯤꯒꯨꯝꯕ ꯂꯥꯏꯟ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯊꯤꯀꯥ ꯇꯧꯕꯕꯨ ꯑꯣꯏꯔꯣꯀꯣ ꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯒ ꯆꯥꯅꯩꯌꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯥꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯀꯟꯁꯇ꯭ꯔꯛꯁꯟꯁꯀꯨꯝꯕ ꯄꯥꯝꯕ ꯑꯗꯒꯤ ꯂꯥꯏꯛ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯀꯩꯅꯣꯝꯃ ꯑꯐꯕ ꯑꯃ ꯕꯤꯜ ꯇꯧꯕꯤꯅꯤꯡꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯨꯝꯕ ꯑꯣꯏꯅꯤꯡꯕ ꯍꯥꯏꯗꯤ ꯃꯤꯒꯤ ꯌꯨꯝꯒꯨꯝꯕ ꯗꯤꯖꯥꯏꯟ ꯇꯧꯅꯤꯡꯕꯒꯨꯝꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯋꯤꯜ ꯄꯋꯥꯔ ꯀꯩ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯦꯟ ꯂꯚ ꯃꯌꯥꯝ ꯑꯃ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯥꯏꯛ ꯗ꯭ꯌꯨꯇꯤꯒꯨꯝꯕꯗ ꯐꯣꯀꯁꯀꯨꯝꯕ ꯑꯣꯏꯕ ꯒ꯭ꯔꯥꯎꯟꯗꯦꯠ ꯑꯣꯏꯕ ꯑꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯃꯌꯥꯝ ꯔꯤꯁꯤꯞ ꯇꯧꯅꯤꯡꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔꯁꯦ ꯌꯥꯎꯕꯒꯤꯅꯦꯕ ꯁꯤꯒꯤ ꯁꯦꯀꯦꯟꯒꯤ ꯂꯥꯏꯟꯁꯦꯀꯣ ꯑꯗꯣ ꯁꯦꯀꯦꯟꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗ ꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯍꯥꯟꯕꯗꯗꯤ ꯂꯥꯏꯛ ꯄꯥꯔꯠꯅꯔ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯄꯥꯔꯠꯅꯔꯗꯨꯗꯒꯤ ꯆꯥꯟꯅꯗꯕ ꯃꯣꯠꯀꯨꯝꯕ ꯍꯥꯏꯗꯤ ꯗ꯭ꯋꯦꯂꯤꯇꯤ ꯃꯣꯠꯀꯨꯝꯕ ꯑꯗꯒꯤ ꯀꯟꯐ꯭ꯂꯤꯛꯀꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯀꯣꯟꯅꯗꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯕ ꯃꯇꯨꯡꯗꯀꯣ ꯏꯁꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯕꯤꯌꯣꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯚ꯭ꯌꯨꯁ ꯇꯣꯉꯥꯟꯕ ꯄꯥꯔꯠꯅꯔ ꯊꯤꯕꯤꯌꯣꯕ ꯑꯗꯨꯒ ꯚ꯭ꯌꯨꯁ ꯍꯥꯏꯗꯤ ꯗꯨꯋꯦꯜ ꯑꯣꯏꯕ ꯚ꯭ꯌꯨꯁ ꯑꯅꯤꯗꯣ ꯄꯨꯟꯁꯤꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯔꯤꯖꯜꯇꯣ ꯑꯗꯨꯗꯣ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯚ꯭ꯌꯨꯁ ꯇꯣꯉꯥꯟꯕ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯕꯤꯌꯣ ꯑꯗꯣ ꯑꯃꯅ ꯑꯃ ꯀꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯐꯖꯅ ꯍꯣꯠꯅꯃꯤꯟꯅꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯉꯒꯁꯨ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯣꯏꯅꯤꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯐꯕ ꯄꯥꯔꯠꯅꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗ ꯑꯗꯣ ꯄꯥꯜꯕꯤꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯟꯅꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯁꯤꯒꯤ ꯄꯥꯜꯕꯤꯁꯤꯗꯩ ꯉꯁꯥꯏ ꯔꯤꯗꯤꯡꯁꯤꯗꯒꯤ ꯈꯟꯕꯤꯔꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯔꯤꯗꯤꯡꯁꯤꯗꯤ ꯂꯣꯏꯖꯔꯦ ꯕꯥꯏ ꯕꯥꯏ ꯁꯣ ꯒꯥꯏꯁ ꯁꯤꯁꯦ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕꯈꯩꯗꯨꯒꯤ ꯀꯦꯔꯤꯌꯔ ꯄꯥꯠꯅꯦꯕꯀꯣ ꯀꯦꯔꯤꯌꯔ ꯄꯥꯠꯁꯦ ꯑꯍꯥꯟꯕꯗ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯔꯚꯤꯁꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯆꯥꯅꯩꯌꯦꯕ ꯄꯥꯏꯜꯁꯤ ꯈꯟꯕꯤꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯦꯔꯤꯌꯔ ꯄꯥꯠꯇꯅ
entertainment line-gꯨꯝꯕ musician artist anything entertainment-ꯒꯕꯨ ꯃꯔꯤ ꯂꯩꯅꯕ ꯌꯨꯇ꯭ꯌꯨꯕꯔꯕꯨ ꯑꯣꯏꯒꯦꯔꯥ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯕꯨ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯒ ꯆꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯡꯁꯦ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜꯁ ꯑꯦꯟ ꯑꯣꯕꯁꯇꯦꯀꯜꯁ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯔꯣꯠ ꯀꯥꯔꯠꯁꯤꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯇꯦꯔꯣꯠ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏ ꯁꯐꯜ ꯇꯧꯔꯒ ꯀꯦꯔꯤꯌꯔ ꯄꯥꯠ ꯑꯃꯃꯝꯒꯤ ꯇꯦꯔꯣꯠ ꯀꯥꯔꯠ ꯑꯃꯃꯝ ꯄꯤꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯤꯛ ꯇꯧꯖꯔꯒꯦꯕꯀꯣ ꯑꯣꯀꯦ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯁꯨ ꯑꯗꯨꯝ ꯄꯤꯛ ꯇꯧꯁꯜꯂꯁꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯂꯩꯔꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯦꯔꯤꯌꯔ ꯄꯥꯠꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯒꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯥꯏꯟꯁꯤꯒ ꯆꯥꯟꯅꯩꯌꯦꯕ ꯍꯥꯏꯗꯤ ꯗꯤꯐꯦꯟꯁ ꯂꯥꯏꯟ ꯄꯨꯂꯤꯁꯄꯨ ꯑꯣꯏꯔꯣ ꯑꯃ ꯍꯦꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯟꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯋꯤꯜ ꯄꯋꯥꯔꯁꯦ ꯑꯩ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯟ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯤꯕꯨ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯤꯄꯜꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯇꯦꯔꯣꯠ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯕꯁꯇꯦꯀꯜꯁ ꯈꯔꯗꯤ ꯊꯣꯛꯂꯛꯀꯅꯤꯕ ꯀꯔꯤ ꯀꯔꯤ ꯑꯣꯕꯁꯇꯦꯀꯜꯁꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯒꯤ ꯄꯨꯔꯥ ꯑꯅꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯄꯒꯨꯝꯕꯀꯣ ꯂꯥꯏꯐꯁꯤꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯁ꯭ꯇꯣ ꯇꯧꯔꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏꯛ ꯑꯩꯒꯤ ꯐꯦꯠ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯄꯨꯔꯛꯄ ꯂꯝꯕꯤꯗꯨꯗ ꯆꯠꯂꯕꯅꯤ ꯀꯥꯏꯅ ꯈꯟꯖꯔꯛꯄꯒꯨꯝꯕꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯊꯕꯛ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯃꯍꯩ ꯐꯪꯕ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯀꯔꯃ ꯏꯟꯁꯇꯦꯟ ꯀꯔꯃꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯆꯪꯕ ꯃꯇꯝꯗꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯕ ꯐꯖꯅ ꯍꯣꯠꯅꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯄ꯭ꯔꯣꯁꯄꯦꯔꯁ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯄꯤꯔꯤꯕ ꯁꯤꯒꯤ ꯑꯍꯥꯟꯕ ꯀꯦꯔꯤꯌꯔ ꯄꯥꯠꯁꯤꯅ ꯁꯣ ꯁꯦꯀꯦꯟꯒꯤ ꯀꯦꯔꯤꯌꯔ ꯄꯥꯠꯁꯤꯅ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯂꯥꯏꯟ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯤꯅꯕꯨꯗꯤ ꯍꯦꯟꯅ ꯆꯥꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯃ꯭ꯌꯨꯖꯤꯛ ꯑꯥꯏꯠ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁ ꯀꯩꯀꯥꯕꯨ ꯈꯣꯡꯕ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯖꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯟ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯒꯔ ꯑꯦꯛꯇꯔ ꯑꯥꯔꯇꯤꯁ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯦꯅꯤ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯍꯥꯏꯗꯤ ꯃꯤꯕꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯗꯨꯒ ꯆꯥꯅꯩꯌꯦꯕꯗꯣ ꯁꯤꯗ ꯋꯤꯜ ꯄꯋꯥꯔ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯀꯩ ꯋꯤꯜ ꯄꯋꯥꯔꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯗ ꯑꯥꯔꯠꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯖꯕ ꯑꯗꯒꯤ ꯃꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯦꯜꯍꯟꯕ ꯉꯝꯕ ꯁꯤꯒꯨꯝꯕ ꯋꯤꯜ ꯄꯋꯥꯔ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯇꯦꯔꯣꯠ ꯀꯥꯔꯠꯁꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯀꯣ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯑꯍꯥꯟꯕ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯁꯀꯨꯝꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯣꯏꯒꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯁꯤꯟꯕꯤꯕꯒꯨꯝꯕ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯀꯥꯏꯅ ꯃꯌꯥꯝ ꯉꯥꯡꯕꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯗꯤꯁꯑꯄꯣꯏꯟꯃꯦꯟꯁ ꯑꯦꯟ ꯁꯦꯠꯕꯦꯛꯁ ꯈꯔ ꯊꯦꯡꯅꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯏꯚꯦꯟꯆꯨꯋꯦꯂꯤ ꯃꯈꯥ ꯇꯥꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯌꯥꯝ ꯄꯥꯝꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯉꯝꯅꯅꯕ ꯑꯩ ꯁ꯭ꯇ꯭ꯔꯒꯜꯁ ꯃꯌꯥꯝ ꯑꯗꯒꯤ ꯑꯣꯕꯁꯇꯦꯀꯜꯁ ꯃꯌꯥꯝꯁꯦ ꯐꯦꯁ ꯇꯧꯔꯅꯤꯅ ꯈꯜꯂꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯦꯐꯔꯠꯇꯣ ꯐꯖꯅ ꯊꯥꯗꯕꯤꯔꯒ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯕꯁꯇꯦꯀꯜ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯦ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯔ ꯍꯦꯄꯤ ꯐ꯭ꯌꯨꯆꯔꯗꯣ ꯐꯪꯒꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯜꯁꯤꯒꯤ ꯀꯦꯔꯤꯌꯔ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯗꯣ ꯃꯌꯥꯝꯅ ꯆꯨꯁ ꯇꯧꯕꯤꯔꯣꯕꯀꯣ ꯄꯥꯜꯁꯤꯒꯤꯗꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯃꯌꯥꯝ ꯄꯨꯜꯂꯞꯀꯤ ꯑꯣꯏꯕ ꯔꯤꯗꯤꯡꯅꯦꯕꯀꯣ ꯑꯗꯨꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯆꯥꯅꯔꯝꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜꯂꯤ ꯀꯔꯝꯕ ꯀꯦꯔꯤꯌꯔꯅ ꯍꯦꯟꯅ ꯆꯥꯅꯩ ꯑꯩꯁꯦ ꯀꯔꯝꯕ ꯄꯥꯠ ꯆꯠꯄꯅ ꯐꯗꯣꯏꯖꯥꯠꯅꯣ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗꯨꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜꯂꯤ DM ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯔꯤꯗꯤꯡ ꯇꯧꯕ ꯌꯥꯅꯤꯕꯀꯣ ꯏꯁꯥꯒꯤ ꯍꯦꯟꯅ ꯗꯤꯞ ꯑꯣꯏꯅ ꯈꯪꯅꯤꯡꯕ ꯍꯥꯏꯗꯤ ꯀꯦꯔꯤꯌꯔꯇꯪꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯣꯏꯈꯤꯕꯒꯨꯝꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯂꯥꯏꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕꯁꯨ ꯑꯣꯏꯕꯅꯤꯅ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯍꯦꯟꯅ ꯑꯐꯕ ꯐꯖꯕ ꯀꯟꯇꯦꯟ ꯃꯌꯥꯝꯅ ꯄꯥꯝꯒꯗꯕꯗꯣ ꯑꯗꯨ ꯁꯦꯝꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ